MANIPUR Top Trending News na tunga-tungan ba reliable source ng lokat talaga mata-matang ba maruay ba ipaw patok na kanjari ahan headline da yamna nungay ta thagdok ama hana khanga charaga ngayon binupi mangakta thang lenbata natana kok nungthang na thomdam le hairi tabada yamna tujing ba paw jinga ba ama fare pressure na maram oiraga Amit Shahadi thak nikpana kitke tawkhre hairi Rahul Gandhi numit ini ki khongchata President Draupadi Murmu Imphal da thungnare MANIPUR miyamgi yaifanaba tawani lana sokhalaba imung khungding makidamakta lepli Murmur Constitution gi mapu oiriba President na IDP singi wahang singi pakum pibiramu kokomi lainga ki luchingba amadi officer sing singthokna relief camp ta lekhalaga IDP singna kyang wana leli haibu khangangani athoba hariba oja thobagi wafum asi thabak to onthoklabadi yamnamak effective oina IDP sing masa masa gi meyumda changba ngangani haibagi thajaba thamjari Operation Langol PLA gi marup singna mai pakna mathau pangthok lamlaga asok angam amata yaudana lansangda thunglare RPF nambol sabal lekai mapada kunsagundo AR ani hatkhare manga sokhan kiba amasung border pillar number 87 88 manakta AR gi post landaduna personal ama siraga mari sokiba attack sing PLA na oramle court na bel piraklaba matungda Imphal thanadagi NI na fakhraga jail thamakliba khulngakpa anan Supreme Court na bel pikre hariba anal haiba misak asi matam amada MANIPUR gi maitai amadi illegal migrant kuki singa khana chainabada kulngakpa yauba misak aduni sengai turelda machinery sinaduna nungchak kotpada Imphal turel lainang chele water supply khara fail oigadauri pau sandong na pijari ahan bada numit ini gi khongchata President Draupadi Murmu Imphal la thunglare MANIPUR miyam gi yaifana batawani lana sokhalaba imung khodimak gidamakta lepli Murmu nasumna paudam nakli MANIPUR miyam yaifana batawba haibasi aikhogi ithoni hairutuna state asigi lalasina sokhalaba imung khodimak gidamakta lebi haina President Draupadi Murmu na phongdokre wafum asing asi mahaku state lengaki maikei degi governor AK balana luchingduna city convention center pangtukpa chinglemba thoram amada miyam galoina taram okpada saruk yaruduna phongdokibani President hai MANIPUR ta thokliba laibak thiba violence asi yamna laibak thibani adubu MANIPUR gi miyam yaifana bathabak tawba haibasi aikhogi ithoni aikhogi lengangna conflict asina sokhalaba imung khodimakki lepli Union lengang su MANIPUR da tangdu leitaba nunga yaifaba portuna sakot lamjelda mang thanaba kana honari manaba miyengda yengladuna MANIPUR gi mafum khodimakta sakot thorang pakhatli amasung hena fanaba su honagani haiki MANIPUR gi myoising asi mating leiba akangkanba subanomba pamyoising haina singtharaduna ching amasung tam animakta hena nusinaduna punna mahuksagumna kundamina gani haibagi thajabalai maram asina lengangna lokoliba tangdu leitaba hanjilaknaba amadi sakot hanaba thabak singdam yan mating pangbi haiki MANIPUR asi Southeast Asia gi santhong amani haina singtharaduna landam asigi naha culture amasung naki phajaba kya na mapan naidna masaksing oiduna letengli mang Imphal da latringaida New Delhi gi Bigyan Bhavan da pangthokpa thoramda MANIPUR dagi nupi mari yauna National Handicrafts Award yenthokpagi thoram pangthokuna ikai khumnadu ulamki haina su phongdoki loinana hayeng pangthokka doriba nupi lagi thoramda saruk yaraduna thongna pharavi lamdam asigi nupi singi mafumda haikat lekat tamba angdoriba asimak laibak phabni haiki lepa asigi poaida adungai kumja 1944 da Moirangda Indian National Army thongna phaba lami singna lepa asigi firal chikatkiba amasung MANIPUR gi thongna pharaba singbu ikai khumnaba uladuna Mount Heritage Mount MANIPUR haina onthokibagi thagdok sing leikhrei haina su ningsingki North East India da khwaidagi chawba fresh water park ama oiriba Loktak Park asi top MANIPUR gi khodol amani hairaduna atawba national park amasung lamdam asida laiba haina singthaki mahaku taram ola matungda governor na luchingduna state asigi damakta paikhatliba thabak thoram singi maramda sugaina paudamagulina president da MANIPUR gi moirang fi amasung sagol kangjigi ayekpa saktam khodol tamki thoram asigi manungsana Draupadi na lupa crore lising amaga chama marfugi project taraga marigi tungan thabak sing paikhatnaba urep tamki aduga lupa crore zaniga sukna taret ki project taraga nithoigi tungan thabak singna sangaduna MANIPUR gi miyamda kusinaramki makha tarpada hariba President Murmu lakpagi khudong saba lauruduna kokomi gi site gi paudam khara tamnakli madudi constituency gi mapu oiriba President na IDP singi wahang singi pakum pibiramu lebagi luchingba amadi officer sing singthokuna relief camp ta lekhalaga IDP singna kyang wana leli haibu khanghangani athoba leipaki luchingba leader sing amadi bureaucrat officer sing singthokuna relief camp ta lekhanduna IDP singna kyang wana leli haibu khanghangani hairaduna miyamna singthokjingaida nasana IDP singbu mayumda hanjin hanaba thabak pakatlu haina kokomi gi convener khuraijam athoguna phongdokhe wafum asing asi nungthil pung ani ga makhairom tarpada lambui khongnakong kaithelda pangthokpa pawgi mifamda mahangna phongdokladuna makhata na hai tha asigi amadagi hauraduna May 3 2023 dagi hawpa Iran ngasi fawba
इरमदमसिदा लांजनदुना रिफ्यूजी अममंगुम रिलीफ कैंपसिंग दा चंगफम लौदुन लेरकिबा आईडीपी सिंगबु चलिबा था असिगी मनुंगदा मसा मसागी मेमदा हंजनहलु हाइना लंबोय खोंगनाखों कैचलदा खोंजंग चंगसिलकपा ngasina numit taraga mathoni sure chaliba chahi sigi June 13 da Manipur gi CSO singa Home Minister gi table da phamina kiba mifam gi matung ina December 4 da ching amadi tamgi lanjana duna lekiba ITP sing masa masa gi mayimda tangkak ahum thokna hanjil hangani haikiba adugi maroiba aroiba face gi tangkak asi chaliba December tha asi fawani Delhi da phamina ruba mifam adugi matung ina yoroklaga July ahum da log boban gi conference hall da Chief Secretary Commissioner Home amadi tongan maru oiba thopu sing yarga apunba Manipur gi CSO singi delegation singa famina kiba matamdasu December tha asigi manungda sungsoi soidana IDP singbu masagi memda hanjil hangani haibagi thajaba pirkiba loinana Manipur amadi malengi miyamda lautokpa laikre adubu tha asigi ama yawklaba fawda IDP singbu masagi memda hanjil hanaba wakal amatagi mami taktabana maram oirga miyamda koirang koisangba amadi charangnaba thokle December tha asigi mamang numit tarani dana lengangna mangda tadun leiba IDP singidamak tawkom thobo thabok paket bagi bauta sangai festival sinsilakpada Manipur miyamna boycott tawduna lengak miyamgi apunba kholauna khwaidagi chawba para ama tabikre idamdamsigi miyoi lak un henbana idamdamsina tatningba mohumda chatpa phangre miyoiba fundamental right matlaga laidiba asi harma pungfana fahlu haiba demand singsu thabakta onthok kadabani haiduna tha asigi amadagi khongjang changsilakli khut thekuna numit paraga lakpani adubu ngasi numit tarang mathuni sure numit khudingi chap manaba demand asi governor amadi chief secretary da iduna pisilakli agi tha asi loigadaba numit kunnira ngasirakle IDP amadi miyam lamboi khongang khongda tumina wakat khongjang changsilaga lai haina khanbiganu amadi laithok piganu khongjang kangkhalakigani haiki mafum asida churiba maira asi maira amakaki khanbiganu maira paibisinga maira paidun lambida thotuna maibul olpa ngaiganu loidana policy semliba amadi warep loriba singa IDP singna relief camp ta kyam wana leli haibasi khangdabagi mamitai aduna IDP singi awabasi mayek sengna khanghanaba ngasidagi hauduna kokomigi miyoi sing ima sing amadi IDP sing lusinba singa sajiwa relief camp ta ahing lengani hainasu lauthoki Leibagi luchingba leaders sing amadi bureaucrats officers sing chingthokuna relief camp ta lekhanduna IDP sing na kyam wana leli haibadu khanghan haiki President Manipur latuna hayeng pangthokadoriba malengi khwaidagi chakthokchningai oiraba nupilagi thoramda saruk yagani haina paujel singdagi khangle Manipur ngasi fawa Indian Constitution apiriba fundamental rights sing yarotri constituency gi head oiriba President lakpada constitution apiba aikogi right khudimak soidna anghalamgadoribra hangki Serex da miyamgi fundamental rights sing President apiramgadra haibadu IDP sing amadi miyamgi mohut silaga kokomigi maikadagi hangatchari hairi makha tarpada sekmai turelda machinery sinaduna nungchak kwatpada Imphal turel lenang chele water supply khara fail oirkadori sekmai turel haiba mahum asi matam amadagi Imphal mayol amasung greater Imphal gi area da lariba miyosina sing khaktanatana ate hiram kyadasu maru oina sinartiba Imphal turel gi hawphum oiriba Kangkopi district gi manung saliba turel asigi catchment area da ising kangsilakpa galonena sekmai turel nasu miyoi kharana maning tamna machinery sing sinaduna leptana nung chakot pagi thabak chatharpadagi Imphal turel lainang oina chele turel asigi manungda khonungda henjelakpa galonena ising su kangsilakpadagi masidagi lauraga miyamda ising pirakiba Kanchipur gi water supply scheme na chayol amagi manungda pung ama ising pinaba hotnabada awaba kaya oire sahi kharigi mamangdadi sekmai ki chelgi mamang fawduna cheliba sekmai turel khongnung asi lolambaldagi yamdabada foot manga taruk luthana lerambani matam aduda miyamgi lup kaya thotuna sekmai turel marilgi turel khongnung mochin handanaba amadi excavator amadi proclinary singba machinery singsin aduna turel khonungdagi nung lengoi pektanaba akanba thabak sing tamakibani adu oinamak machinery yaudana video asibu pawdumbada soikilan kiba yawabasu ngakpigani amadi sine asibu subscribe tawbi damukta thagappa phongdoksari tung koina miyamgi siba tawbu ngamba oijage